Severe Combined Immunodeficiency (SCID) lainana nabadagi hawat kangkhat pangamdana leiriba Yaripok Vishnu Nahadagi Thaunawzam Lanchenbagi wari da yumfam oiba exclusive report ama Mami TV na puthoklaba matung Wangkem A sida miref oina ba thorakliba Kangavam Jadumanina Bengaluru gi Nimhanster laing na bangasi pukre Manipur gi Puwari da yamna tangna puthokpa pukchel chawbagi thawong amada Kangavam Jadumanina Lanchenba Nimhanster laing na ba pukhiba aduda Lanchenbagi apokpa Thaunawzam Damendro su loinaki Thaunawzam Lanchenba masagi chahi 15 rom sure Mahak masagi chahi 10 rom surakpa aduwaida SCID lainana nabadagi hawat kangkhat pangamdana leirakibani Thaunawzam Lanchenba layengba amadi Bengaluru chatpagi atsangba senfam pumnamak Kangavam Jadumanina puthokpani Veer Tikendra International Airport agi Imphal Bengaluru flight via Kolkata da Imphal thadoklamdai mikut amada Kangavam Jadumanina Mami TV da hai Lanchenba mai pakna laying bahai basi ayhaki amata ngairaba pandamni Malem pumbana thengnariba COVID-19 lechat asina maram oiraga laying ba chatpagi matam khara thintarabasu ngasidi isorna chanbiduna Bangalore gi Nimhansta laying na bagi tanja ama fangle hainasu nungaiba fongdoraki Gudubese Bangalore gi Nimhan Saiba Hospital adu chachagadabani maramdi Yaripok Bisunaha wang lakai da laiba Thaunawzam Dramendra gi machanupa Lanchenba si mahak si angang chahi 10 muk subadai dagi magi yamna luba laina amana narakpadagi mana treatment tawbada magi leijaba hingol amadi logsing loigibana maram moraga mahak ki anaba si rims ki consult doctor singna Nimhan sta tatragadi anaba se yamanga maroi haibagi awaba ama leibadagi Mami TV gi upload torokpa video clip amada hani ingjabada yamna nuaitaba wakhalda pokhi Namet adu dagi hek nongan bada thangnaba nimitaya hakna Yaripok Bisunaha wanglakai da chachaduna imung thizaki abuduga mahaki imungi parentsing unar matungda anaba angang se ai hariba Nimhan sta ai purga angang se phanaba layengani habise aigi chap chaba warol nimit thamjagi bani ai hakna humanity service amoina ai haki wathon leijaba ngasi khoi wangkhem sinatana Manipur gi praja punamakki oina ai hak Humanity service amoina janghinjabani masida aikhoigi Mami TV na asogo mateng ma pangbi haina ayhak Mami TV da ayhak thamjaningi maramdi Mami TV gi sumba koina chatpa TV ba han tawduna awana kya lai talara kya gi leina nanarba masung leitabasing gi khongchat lamada thagat pirapade ayhak na ngasi Lanchenbabu aishor gi mateng logjaraga ayhak mahak laing phangjagadorbi masimak ayhak ishor gi thogjanbi amane ani khanjei aduna ayhak mahak ki laing matamda ayhak pungda nungaitaba pamuba yaitamba natragana paisa yam changani haibo khal kaimda leite isa asidang mahakpu mayam ge normal life amada khalaktuna mahakpu mapa mama na wajariba mase ko hanba amadi isa asibu mirakta tilhan bhaiba je ayhak asetpa wasak amona ayhak chacharibani Lanchenbagi apokpa Thaunawzam Damendrona social worker Kangavam Jadugmanigi pukchel chawba firef adubu ngamkhai leitana thagalakpaga loinana machanupa laing bada mateng panglakiba khudingmakbu tawbimal khangba uttuna thagatpa fongdoki Lockdown kitang komai tanja lawraga ngasi Bangalore da khoi yamba social worker Jadumanina pubidna ngasi ai Bangalore isa je pur laing chagadore yama Jadumanina tawjai soba singmang amnoi da lama tonjala sona aigi namda thabirakpa yamani haina aina adubu ngasi ai mai pakseri je Mami TV gi sinau jingna tabi bedagi moina ai recover to bi haidara ai TV rakpadagi aduna ai ngasi gi asoba ai khodong chaba ma thangjari gi kedi saina Mami TV bo aina ai gi satigi ngangkharitana thagasba aina purukcheri ai gi yamaju khoi gi thabak thorong kaya any hiram khudimakta isona mai pakpa pina Vishnu haibaga loina na aina Mami TV bu matam kuina Manipur outside lana khoi gi recover to bangamba matam sangna mayam masak khangba media press media oibung amjanu habagi mia ishor daina pathna tawjari